Arambai News Guwahati the Maitilongi Pau Tawiru Singbu Ihan Handu Maktada Chingangbam Suzitrani na Kurumjari Hosingasigi Samlapa Mariba Pau Sing Logirasi Asam gi Manipuri Sing na Taba Kasarlam Damgi Mafam Kiadasu Ichawi Awaba Ngasiso Dumak Mayoknari Adubu Angam Thakta Mayam Punna Mating Pangladuna Waraba Chiraba Matamasida Amana Amagi Mating Habadu Oinari Hausiklamdam asida angakpa phangna ichawgi awaba mayoknariba asidagi khajikhtang oirabasu matenggidamak ngasi mitai pukailup lakhipurna subdivision asigi manung chana lairiba chandam laikhai amadi porompata ichawgi tengbang potlamsing yanthokre tengbang khungchar asida lup asigi president yumnam nadia chan general secretary maiba manidhon treasurer Soraisam Gaurababu, Vice President Singh, Asangbam Gauragopal Amadi, Lukram Mahendra, Assistant General Secretary Lukram Gitu Devi, Executive Member Oinam Manoranjan, Loinana, Advisor Dr. Potsangbam Rajbihari Su Sarukyaki. Tengbang Potlam Singh Damak Advocate Rina Singh Amadi, Sipur High School Gi Headmaster Konthozam Nil Babu Su Selgi Mating Piraki Hairi. Bukai loop na makatana tengbangi thabak chathakigani haina General Secretary Maibam Manidhanna phongdorakle. Asumna numit kunnigi manungda anirak ising chaw mayok nakiba Bibirgram Rangir Paramadi Awang Mohanpurgi awaba taraba miyoi singdasu A Tombisna Mishra S Manibabu L Biramangol S Baburen Ibocha H Nabkumar Amadi K Karuna Mishrana Chingbana Angambo Naduna Kunja Singh Amadi Makhoigi Sa San Singi Mathau Taba Potlam Singh Yenthoki Asida Sunatri Kasar Bon Tarapurgi Dazzle Mrs. India Universe Indisingani Gungi Handakta title Panglakibatanatana Asamgi brand ambassador Suwaribi Khaidem Ongbi Puspitana Masagi Yum Ising Tumjinduna Lairiba Matam Asida Fauba Atopa Ichauna Awaba Taraba Yum Singda Chatuna Tagnaba Ising Megi Tamul Amul Tazana Chingba Chanaba Potlam Singh Hokiba Jun Kuni Pandagi Ngasi Jun Kuntra Fauba Numid Marini Chupna Yenduna Lakle Ngasi nongin NGO gi executive member singnasu iching ichawna awaba nanglaba Silchar KB School manakta leiba yum kharada mateng yenthokhrabagi matung madutila amadi babutila da sapon phi sunaba powder bleaching powder kang hidak amadi hidak lang thakna chingba yenthokre lengakna yeliba chana thaknabagi potlam sing matik chana phangdaba yawi habadagi didi MA unaduna circle kuding da relief yen nabagi thodang su lauki ngasigi khongchera sida nongin gi chairman mutung gunadhon general secretary Sarat Laishram joint secretary Laishram Satyajit amadi executive member Ningthauzam Birmohan su saruk yaki Lakipur subdivision gi manung chana laiba Sri Sri Jagannath Mandir Laimiyum gi makhada lairiba Tera Laikai Mandop Committee gi mifam ama Laimiyum Lakshminath Sharma mifam mapu oiduna anoba Thausil Kanglup ama semkhre President oina Ingudam Kanta Vice President oina Asangbam Kamini amadi Secretary oina Ingudam Manigopal loinana Ingudam Kiran Kumar bu Assistant Secretary oina Miyoi Kunma Thoina Saba Thausil Kanglup ama ngasi semki Pautakloi oina Laimiyum Lakshmikanta Sharma Taurangbam Angauton Khangdrakpam Babuton amadi Thodam Birendrabo Khanki amadi nupa amasung nupi singi tongan ba subcommittee ani amasu mathang sitna Ingudam Nildhan amadi Ingudam Nirmalana chairperson sing oiduna semki loinana hayeng Sri Sri Jagannath ki kang lengthorakpada mayam saruk yabiu hainasu paujelakli Ngasi lai kidraba Wairatan Singh NIS Sepak Takraw coach ki yumda all Kasar Sepak Takraw gi official sing chatuna maki imungda sel gi tingbang ama kusinakre Khongchara sida association asigi president RK Sanahal advisor Rajkishore Singh general secretary Ranjan Laishram technical director E Premkanta Singh treasurer Rohit Singh loinana Y Devanan Pinku Khaidem amadi coach P Iravantasu saruk yaki Hauzik Manipur ki pauta
ngasi ayuk anganbadagi hauna manipurdagi achouba breaking news ama lakhi madudi ngarang ahing nong yai matung pung amarom tabada none district ki manung channa tupul yard railway construction camp ta lebak ninkhairak camp asigi miyoi marphuma thoirom nansinkhre makoigi manungdagi nipana asibak changoina phangki 18 na kanduna hingna puthokpa ngamki asokpa sing hospital da puduna laikanaki miyoi marphuma thoyasigi manungda railway gi miyoi ahum territorial army personnel nifumdoi railway agency gi thabak suba sinmi kuntra mafam asigi dukan phamba matei manaw yauna kunasigi miyoi mangasu yauri pau phangbaga khudakta ayuk anganbadagi hauna army sdrf ndrf amadi khunja sing changsinduna kanbagi thabak hauki doctor amadi paramedical staff sing yauna ambulance kayasu changsinki hausiksu leibakna nansinduna miyoi kya manungda leiramkhigani kanna chingnari manipur gi cmn biren amadi mp ningthau leisem basana jawbuna thodok thokpham du chatuna rescue operation yengsinki leikhidraba singi imungda lupa lakh manga amadi asokpa singdana lupa lising yankai pigani haina cm na lauthorakre thiba phangdriba singi manungda ayambana territorial army gi personnel sing amsung labor sing ni su hairi asumna chingmay ama kintharakpadagi izai turel pumthing thingkhibadagi mawkhalakpa isingna turel asigi nak yeta ising thumjilakli amadi lambi su phaunadre hairi leibakna phumjinkiba sida tupuldagi chatlaga leiba railway station number 38 ki office leinanaba yum amadi railway gi thabak subada sinaba achoba machine kaya amasu yaukre hairi asumna tupulgi leibak ningkhaibagi thodoga sida railway station sabagi thabak suduna leiba assam gi lever kaya thiba phangdabagi paulakle thodok thokpa masida lahori ghat ki lever kulhumdoi yauki asiba chang oina phangkhiba singi manungda assam gi morigaw dagi lever amasu yauri aduga thiba phangdriba singi manungda su assam gi lever 13 yauri Prime Minister Narendra Modi na thokdoga sigi matangda manipur gi CM N Birendagi pau lorokhibaga loinana center gi maikidagi angamba mateng pigani habagi achetpa thajarba pirakhibaga loinana leikhidraba singi imungi awabadasu saruk yazari haina paujilakhi asumna ngarang jungi kunmapan amadi kuntragi lonaba ahingda none district ki manung channa tupulda ikhang khanghodana chingjaw ama ningkhairektuna miyukya sokhiba kayamana sikhiba amadi kayamana nansinkiba laibuk thirba thodo asibu lamding educated welfare association lewa lamding thaubalna thamoi sokna nungaitaba phongdorakli amadi cm masana thodok thokphamda chatuna yengsinkiba amadi leikhidraba singi imungda lupa lakh manga pigani lauthokhiba duda apenba phongdorakli haina president s ajit singh na thadorokpa cherol amana phongdorakli Lagliba November kundagi na numit 10 chupna pangthokadoriba Sangai Festival asigidama Kaibu Lamjau National Park mayada leiba Senjabung asida community kuntra marigi ethnic cultural heritage park ama sananaba Manipur leingakna thabak lokhatpa horamlaga kilometer mari lapna moirang khunungda amuk sananabagi torang paikhalakpa asigi yamna makkanna yaningdaba phongdokladuna ngasi Kaibu Lamjau Youth Sports and Cultural Association amadi miyamna Range Forest Office amadi office gate thingbagi khongjang changsinkhre National Park asida tourist sing changlakpa thingbagi makhatana khongjangsu changsinkhigani hairi Masagi Aruba Naba Madagi Hosik Guwahati Hospital Amadalaying Dunalariba Wangjing Wangkhaidagi Ligmabam Santos Singi Analaying da Mateng Oyanaba Ngasi Ayuk Punna Hingminasi Group PHG na Mahaki Imung Manungda Lupalising Tarani Toiga Chatre Kusinakre Ligmabam Santos Miyamgi Oiba Tabak Thorom Kiada Choba Todang Loduna Lakiba Mishakamani Ngasigi Tengbang Kungcheradu Group Asigi President Paunam Santos Kumar Singh na Luchingki Amadi Treasurer T.H. Brajakishore Singh Information and Publicity Secretary H. Chauba Devi Member Shyamchand Singh L. Wanglin Amadi Maroiba Miyukyasu Yauki Haina Information and Publicity Secretary H. Chauba Devi na Thadorokpa Cherol Amana Makhatana Phongdorakle Hauzik Mizoram gi Pauda
Mizoram Pitch Accord चटनाहनबा ngamnabagidamag Mizo National Front na demand tawudagi English amaga chamapan marfutarukta masana yana Chief Minister gi pham thadokibagidamag hanagi CM Lalthan Haulabo ngasi Mizoram Pradesh Congress Committee na ikai khomnaba utkre khwaidagi mai pakpa Pitch Accord ni hainariba Mizoram Pitch Accord asi ngasigi numida sida chahi 53 mamangda khuyek thanakibani amadi ngasisu masina pitch model ama oina dumak leiri Government of India na pitch bonus oina matamaduda lupa crore chamaga marfunithoi hena state asida pirakhi Hozik atopa pausingda Guwahati da fauba kem saduna sanakhiba Maharashtra gi drama khanarubagi wangmada angakpa mayonamada onchilakre Udhap tuba thoklabadi BJP ki Devendra Fadnavis na CM oigani haina ngasi numidang wairam phauba soidre leirambadu khanglei leithoklaga Guwahati da kem saduna numit tarani hena leiramba Rival Shiv Sena luchingba Eknath Shinde na Maharashtra gi anuba Chief Minister oigani laukthokre BJP masagi MLA chama supna taruk tharaga furit khawda leiribasi MLA chamaga kunni Fadnavis na CM oibada kanamatana wa changningai leitrabane adubu Fadnavis masana Eknath Shinde bo manakta phamhalaga Rival Shiv Sena luchingba Eknath Shinde na Maharashtra gi anuba CM oigani lauthorakhi pawadu tabada ngaknadaba ngamkhide adubu Uddhav Thackeray gi mayasu kumkhi BJP dasu amadi Shinde dasu pham mihobagi maral siba ngamkhidre Fadnavis na masi Shiv Sena gi apokpa Bala Saheb Thackeray gi mafamda ikai khumnaba utpani BJP amadi Shiv Sena chatminabagi ariba khongchet adu ikai khumnabani hairakhi loinana Eknath Shinde na Fadnavis tanatana Prime Minister Narendra Modi amadi Amit Shah na pukchel chawthoktuna Bala Saheb ki lanmi amabu CM ohenbi bagidamaktasu thagatpa phongdorakhi Mamai thangda yamnamak angakpa dramatic turning amana CM gi pham kathokhraba Devendra Fadnavis BJP gi MLA singna haizamanbadagi Deputy CM gi pham laukhre Eknath Shinde amadi Fadnavis mathang setna CM amadi Deputy CM oina ngasi wasaksu laukhre panba yai Maharashtra gi itha thajadana ngasi CM oiriba Eknath Shinde ingisingaga chamapan humphumari da Maharashtra gi Sata Rata lairakhraba imungamada pokhi Class 11 fawba tamlaba matung lairamanbadagi larik makha tamba ngamkhide yugi dukan amada sumhak thabak tawramki auto rickshaw su thawramki matamaduda mafamadugi rajniti gi luchingba Anandigena makpu Shiv Sena da pushilakhi Thane Palghar area gi masak naiba Shiv Sena luchingba ama habadu oirakhi asumna auto rickshaw driver amadagi state amagi CM oiki Eknath Shinde Mahakna Maharashtra gi kunsuba Chief Minister oiribani Anova Wage Code ki recommendation matungina employee amagi resignation natraga termination gi matungda marinaba company aduna miyoi adugi thagi tolop pumba loinana atai phangpham thokpa khudimak mahakna resign tawba natragana terminate tawbagi numit nini gi manungda pithokadabani hairi panba yai hauzik company ayambana tawribasi full and final settlement tawbada numit 95 dagina marfu phawba changnaribane adubu anoba wage code asi chatnaba hauragadi hanagi chatnaramba namak lepkhragani Jadavpur University gi Computer Science and Engineering gi mari suba chahida tamliba mahairoi Angalwadi worker amagi machanupa Vishak Mandalna Facebook da tolop lupa crore ama dasmik nipan gi thabak ama UK da phangba ngamkhre chahi asigi oina Jadavpur University gi mahairoi amada piba khwaidigi wangba salary masina oire mahairoi asina Google amasung Amazon dagi su offer phangki adubu animak tungoinaramlaga mahakna Facebook ki offer asibu lauki mahak lagliba September thada changlagani hairi Anova study amagi matungina ayinga sagi phibam honglakpa sina malemgi miyoi mari gi manungda amadi tamthiraba isingi chaw mayoknagani hairi miyoi million taretna safagadaba mafamda changjafam lawbugi mathau tagani asigumba mausagi tamthiraba saglon kaya mayoknagadoriba si chada marfutara de China amadi India dani hairi
ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯒꯨꯋꯥꯍꯥꯇꯤꯗ ꯁꯥꯖꯤꯟꯅꯕ ꯐꯤल्मꯒꯤ ꯗꯤꯔꯦꯛꯇꯔ ꯑꯃꯗꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯃ ꯐꯥꯔꯦ ꯃꯨꯝꯕꯥꯏꯒꯤ ꯁꯦꯂꯦꯕ꯭रिꯇꯤꯁꯤꯡꯒꯤ ꯐꯣꯇꯣ ꯎꯠꯇꯨꯅ ꯅꯨꯄꯤꯃꯆꯥꯁꯤꯡꯕꯨ ꯊꯦꯝꯂꯒ ꯁꯦꯜ ꯂꯧꯊꯣꯛꯄ ꯑꯃꯗꯤ ꯅꯨꯄꯤ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯝꯈꯤ ꯀꯇꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯚꯤꯁꯦꯛ ꯃꯍꯟꯇꯅ ꯕꯤꯖꯦꯄꯤ ꯆꯪꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯅ ꯀꯇꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯈ꯭ꯔꯦ AIUDFꯒꯤ ꯆꯤꯐ ꯕꯗ꯭ꯔꯨꯗꯤꯟ ꯑꯖꯃꯜꯅ ꯎꯗꯩꯄꯨꯔꯗ ꯐꯤ ꯇꯨꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯂꯝꯕꯒꯤ ꯃꯤꯍꯥꯠ ꯑꯁꯤ ꯏꯁꯂꯥꯃꯤꯛ ꯅꯠꯇꯦ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯁꯨ ꯅꯠꯇꯦ ꯍꯥꯏꯔꯛꯂꯤ इतिहास सागोनदुना लाक्लबा सगोलसंग पुखरी सेमगत सागतनबा खेत्रिगांव केंद्रगी MLA शेख नुरुल हसनना उरेब उयुंग तमखिबगा लोइनना खुदक्तगी सेमगत सागतपगी थबक हौख्रे ऑगस्ट 15 गी मनुंगदा लोइसिनदुना मियामदा खुसिनरगनी हाइरे अरुणाचल प्रदेश इचाउमदी लेबाक निंखाइबदगी अपुनबा लेखिदबगी मसिंग चही असिगी योइना हौजिक फावदा 19 सुख्रे ngasisu पापुन पारे डिस्ट्रिक्ट अमोरकाई मरक्तगी नुपी अमगी हक्चांग फंगखी इंडिया की 15 सुबह निंगतम चही की थौरमदा इंडियन महैरोइसिंगी ओइना फुली फंडेड स्कॉलरशिप 35 यूके लेंगाकना ऑफर तौरखरे उदयपुर की फीतुबा कन्हाई इलाल मंगकक्तुना इस्लामिक जिहादी अनीना हातखिबगी थौदोक अदुगी मायोक्ता लेबाक सिनबतुंगना प्रोटेस्ट लेप लैट्री मिहाटपा अनी असिदा सिबगी चेराक पीगदबनी हाइना अकनबा वकत क्या लाखले UK ना यूक्रेन की दमक एयर डिफेंस सिस्टम अमदी ड्रोन यावना $1 बिलियन की मतेंग पीगनी लाउथोखरे यूक्रेन करी तौगदगे हाइबदुदी प्रेसिडेंट जेलेंस्की अमदी लेबासिगी मियामगी अपांबदा लैरे हाइनसु UK की प्राइम मिनिस्टर बोरिस जॉनसन ना नेटो समिट की अरोइबा निमित्ता फोंदोखी प्रोटेस्टर सिंगना नौना अमुक्का लेंगाका वरी सानसी हाइना तक्सिलकपदगी इक्वेडोरना अनोबा स्टेट ऑफ इमरजेंसी लाउथोखरे यूक्रेन की क्रेमेंचुक लेबा मीचिनबा मोल अमदा लंदाखिबा अदुगी दाई रशिया नत्ते हाइना प्रेसिडेंट पुतिन हाइरक्ले श्रीलंकादा बस भरा चादा कुनिथोई हेंगतख्रे अमदी अनौबा नेटो इंफ्रास्ट्रक्चर सेमगतलकपगिदमक रशिया की प्रेसिडेंट व्लादिमीर पुतिन फिनलैंड अमदी स्वीडन की मथक्ता नौना अमुक वार्निंग पिरक्रे ngasi gi nadi Arambai News Guwahati da bengtilon gi paw sandok chaba matang san loisin jabaga loinana tabiriba singbo amkasu hanna khurumjari